Ahanbada Maroiba Pau Freedom of speech ni hairagasu communal sagat payaba wafam phongdok liba lupsing lengak na action na ropayai haina Chief Minister N Biren na section watham kre Imphal East District Deputy Commissioner Kumantem Dainagi Luching Makada miyang ginumit mapungfa na pangtokli Kurumjari, THINGBAIJAM SANATOMBI degi MAMI TV News Update OBC. Freedom of speech ni haragasu chatna kanglon gi wang malana communal sagat payaba wafam phongdok liba lupsing lengak na action daro payai haina Chief Minister N Biren na section watham kre. Wafam asi ahan ba Manipur Rifles ki banquet hall da state ki thakta pangtupa sadvavna divas ki tharamda Chief Minister N Biren na phongdok khibani. Lenga ki maru eba Minister Singh, MLA Singh, amadi lenga ki makok tongba official Singh yauna India ki hanagi Prime Minister Rajiv Gandhi ki mapok numika mari leina na pangthopa sadvavna divas ki taram aduda Chief Minister N Biren hai. Pangtholiba taram asi India da leminari ba forup kanglup khudingmak amatta oina nungsi jana na hingminasi haiba wakalonda pangthopani. Taram asi maming tagi oina pangthopa natana taram asigi nunggi ichel adu aikoina tung inaduna chatpa mathautai ngasi lengak asina paikhalak liba thabak taram singda miyamna sawatuna saruk yariba asi ubada apenba pawi democracy dadi miyang bi thaudang yamna chawi lengak chupli pariba singnasu miyang bi khanduna lebaki yaifanaba chapsaba firep loba mathautai miyang bi khanna lebaki yaifanaba firep loba ngamdragadi lengak ngakpagi wan thok leite Maraksida ngasi kanagumba kharana communal oiba wafam phongdoktuna punna hingminabagi fibamda singchep thabagi mami ama tarakliba si yamna lebak thibani Freedom of speech ni haragasu chatna kanglongi pankhai ama leiba lei haiba si aikoina kaudaba pai pankhai asigi wangmada amatta oina hingminariba aikoi khunai asida nakpak tanaba yaba wakhalon sagatpa lupsing ben tawbagi khongthang fawba laropayai masigi matangda cabinet decision lauduna matik chaba legal action laropayai Here masigi matangda media house nasu pau phongba matamda kupna yengbiduna phongbiu haina Chief Minister na makataki yamna handle ga dangai thade koi gi government gi madu civil society or ga so koi yam handle ga ni koi ban tamul gi process law pata man gi koi gi only motto government gi to protect life and property of the general public like niyam sigi punshi mrilan kar badna koi gi pari maru ko dinna yang fanatik with photo live statement and organization see I ngana madum haine moi statement mayam from the very beginning sector aduga yang again bata hen bale ba sida santi porohida ba koi machine mata communal happy aduga male de I wish not the definition or the legal action of the TV discussion the panel the obi go mayam so akoi na si mi ngon de mi mada kari wai hai ga game halan ni hai jebal am thi na ma mi ni ta ma no hai ke ado beyond chakri gona limit to nang freedom of expression kai ke issue based development of tawlam lo potu di matu na nang na kai but mi gi morality mi gi decency adu gi ba mo de tawlan vidan ba ma se editorship panelist adu ga maroina media house jalai bi ba ownership editorship de nali ai appeal to jeri maram de ko wana last 5 years sel dorga lakre ngasi tung sakta da lambi ang same bi ngasi mirol da ko hats amongst ourselves si locals Ngasigi taram aduda saruk yariba Minister Singh MLA Singh lenga ki makok thongba official Singh bu Chief Minister N Biren na luchingduna India da leriba mipung khuding makna kanglup furup naidana amato ina hingminabagi sadbavna degi wasak lauke Ngasigi taram aduda Rajya Sabha ki member Ningthau Sanajau Balai Semba Agriculture Minister TH Biswajit CAF and PDG Minister L Susindro Social Welfare ki Minister H Dingo Relief and Disaster Management Minister Awangbo Numai Transport Minister Kasim Basum MLA Singh amadi lenga ki makok tongba official Singh na saruk yake I take this solemn pledge that I will work for the of all the people of India
regardless of caste, religion, region, or language. I further please state I shall resolve all differences, dialogue, and constitutional means without resorting to violence. Imphal East District Deputy Commissioner Kumantham Daina gi luching makada miyam gi numit mapungfana pangthokli. Ngasi ayuktagi Imphal East DC Complex ta leiba Panchayat Bhavanda District asige manung chana leiba tongan ba Manipur lengaki Department singna seruk yaduna District level da miyam gi numit asi pangthokpani. Imphal East District Administration na sinduna pangthokiba tharam aduda miyoi kayana ayuk anganbadagi laknaduna lengaki makada piriba tongan ba khudongchaba sing launaki. Tharam aduga mari lenana district asigi DC Kumantham Daina na hai Chief Minister gi luching makada state level gi thakta pangthok lamba miyam gi numit asi haukiba July thadagi district level da oina pangthok pa horakhibani. Hariba miyam gi numit asi tha khodingi ahum suba irai numita pangthokani karigumba ahum suba irai asi general holiday tarbadi ahum suba sagol sel numita oina pangthokani. Tharam asida mahak masamak yauna district asigi SP district level officer singna chingba sing seruk yaduna miyangi wakat tagani loinana wakat sing adu araiba amasung atuba mongda pangtuktuna miyangi apamba adu ningba tungangani district asida lariba lengaki tongan ba department singna seruk yaduna miyamda fanghanba yaba khutongchaba sing fanghalli masida old age pension land revenue ga mari lena basing CMHT card Chief Minister da yahoning ba wafam sing amadi COVID-19 gi vaccination na chingba thabak tharam singi khudongchaba piri asigumba miyam gi numit asibu state asigi tongan ba district sing da lariba miyamna masigi khudongchaba mapungfana lobiu haiba wafam DC Dainana appeal tawrakli. Honorable Chief Minister ki level da tawbiramba miyam gi numit ngasi di district level da pangthokpa hauzare mamangi July thagi 3rd Friday hauzakhibani mamang gi tawriban miyam gi numit asi tha khudingi 3rd Friday da soidamaki tawzaragani 3rd Friday aduna suti oiba thoklabadi 3rd Thursday da pangthokchagani hairiba miyam gi numit asi da akhoi gi district ki deputy commissioner amadi SP na chingba district level officers sing loinamak akhoi gi miyam gi grievance natraga mai gi akhoi gi fast delivery of service tawnabagi platform aduni provide tawzariba si aduna ayakna haizening badi akhoi gi Imphal East ki aduga atopa Manipur gi praja sing na masa gi district ki pangthoiba miyam gi numit asigi khudongchaba lobiraga tawhaningi ba government na matam chana keno tawbai khudongchaba du lobiyu haizeningi ngasi akhoi gi district Imphal East ki district oina gi department district level officers Imphal East lairiba ayamba loina tille sida hauzik phawbadadi yamla is old age pension gumba then CMHT gi card even vaccinations phawbagi shulai then atopa akhoi gi top revenue matters sing adagi then Honorable Chief Minister yohaningu message kumba sunum pibirai Amaramda miyamgi numit asi district administration Bisnupur na sinduna district asigi mini secretariat complex ta leiba panchayat resource hall da pangthoki Bisnupur district ki DC L Bikram SP and Herozid amadi atai district level officer singna seruk yakhiba tharam aduda district asigi miyamna makoi gi award apa amasung atai tawhaning ba thabak tharam kaya mari leinaba official singda pangthokna bagi khotongchab piki Tharamadu ga mari lenena Bisnupur gi DC L Bikram na hai district asigi tongan ba mafam singdagi laktuna ngasigi numit asibu mapungfa ba ama ohenbagi damak miyambu thagatpa fongdokli Haukiba July thada pangthokiba miyangbi numita miyoi humpudrama pandagi tongan ba wakat sing lakhi ngasigi tharam asida CMHT card amasung old age pension na chingbagi khudongchaba pinaba store sing hangduna thamli miyangbi numit asi tha khudingi leptana pangthokani tungda pangthokadaba miyangbi numit singda isa gi apmamba sing fongdopiu loinana lengaki dariba scheme singi khudongchaba mapungfana lobiu haiba wafam DC Bikramna makatana fongdoraki Either we are doing so well that there are no grievances or we are not reaching out to the people. Aduna maram se amma natraga amadi mari adu aina khanjabadadi akoina 100% thabak efficiency ga thabak urga su ko grievances like the ya
Leibak asida drug thingnabagi thabak tawriba Central amadi State Prosecution Agency singna drug lalonba singbu line na thidopa ngamnaba faraba drug lalonba singi data suna yaraba portal ama India da ahanbo oina mathau pangthopa hokre. Asambada Nidan National Integrated Database on Arrested Narco Offender asi Narcotics Control Bureau NCB na develop tobani. Portal asi July kuntrada Chandigarh da pangthokiba Drug Trafficking and National Security gi oiba National Conference da Home Minister Amit Sahana hodokiba Narcotics Coordination Mechanism and Court ke sarugam oina paikatpani. Nidan na seasonary data asi Interoperable Criminal Justice System ICJS amasung e-prisons cloud-based platform dagi lobani amadi masibu tungda Crime and Criminal Tracking Network System CCTNS ka punsinnanaba kanari hairi. ICJS asi Supreme Court e-committee na data amasung information kaya court, police, jail amadi forensic science laboratory singna mathau tarapa matamda data sizinaba yananaba semkibani. Nidan asina narcotics offender singa singi mari makong khangdokpada hena lahenduna agency na maraleba sing fabangam lagani haina NCB gi Director General SN Pradhan na fongdorake. Miyam dagi sankai tumkai chatabani haiba lo na thingraba lalholub KYKL gi keder ama ngarang Imphal West District ki commando team amana fagat pangam le hairi. Faraba mioi adudi Singjamai Wangma Khetri Lekai Mongkhang lambi dagi Maibam Romeo chahi nifumapan apokpa lekhidraba M Babu kawi hermasi gi matangda police ki pau amana hai ngarang nutil pung mari makhairom tarakpa duwaida Singjamai Wangma Khetri Lekai gi Mongkhang lambi area da lo na thingraba lalhulup amagi keder leire haiba pau akaknaba pau mongphangbadagi mafam aduda search operation chathaki maduda KYKL gi keder ni haiba Romeo asi fagat pangam khibani. Romeo da ahan bagi oina wahang pahung chathabada mahang kumja listing ani tara mangagi April thadagi lalhulup asigi special finance ki commander Tombi kauba mioi amagi makhada KYKL da yaubani mahaki commander gi yathang matung ina tungan ba department sing dagi lupa listing humfugi senfam konggatki hariba senfam sing adu mahaki commander na harapagi matung ina sakhangdaba mioi amada khutsinaki haiba wafam khangbangamki. Faraba mioi adu makataba logi thabak thoram laukhananaba Irilbung Police Station da khutsinakri haina pau asina makataratli. Kunhundai suba Dr. H. Ibotombi Memorial Trust Award ka loinana Guru Memorial Award Longzam Pramodini Memorial Award amadi oina matum Memorial Award 2022 ngasi Ibudau Soradal Community Hall da Tobulda pangthokre. Ngarangi tharam aduda Tobul Gram Panchayat, Nacho Gram Panchayat, Kwasify Kwezuman Gram Panchayat, Ngaikong Gram Panchayat, Hariba Gram Panchayat Mari Asidagi, Bosem, Kosem Amadi, CBSE na lauba examination da ma wangna fanglaba mahiroi tara marida certificate amadi selgi mana PK. Makoy gi manungdagi khwarigi ma wangna fangba mahiroi nupi machadasu akhanaba manapi duna pungning thagotke. Tharamaduga Mari Lenana, Thobal District ki Upa Adaksha Takelambam Nungsi na hai. Mahiroi singna Pari babakai oza sing su fagalakani oza singna mahairoi singda takpi tambire bamakai oza singi lawsing hengatlibani loinana mahairoi sing su fagalaklibani asumna ozaga mahairoi singa afaba mari thamba tangai fade khul ama chawkhatpana leibak ama chawkhatle haiba yade ngasi gram panchayat mari ge mahairoi singda pukning thogotpagi mana piriba asi matang chahida ngamlagadi atopa gram panchayat singsu yahon biba yaragadi yahon biu haina mahakna makhata ki Doctor engineer puna kamina harga o kole ko khobiro doctor ya ko khobiro oza ya ko khobiro athang nahi na ko china ta tanare ni suksu da sa ko na mai ko ko COVID-19 gi laichit asidagi ngakthoknana ba achamba section tharang kharang ngak na chapinaba MAMI TV gi maikai digi ningsingjari madudi yumdagi hek chatopaga face mask upiu mi amaga gi marakta foot 3 ki arapa thambiu mai met khut sa toina handokpiu amadi covid vaccine ka pa yarabasing suksoi shoidana covid vaccine ka thoktuna laichit asidagi kanana ba miam pun hotna minasi aroibada maroiba pau amuhana Freedom of speech ni haragasu communal sagat pa yaba wafang phongdok liba lup sing lengang na action lero pa yai haina Chief Minister N Biren na section wa thamkre
Imphal East District Deputy Commissioner Khumanthem Daina gi loching makhada miyamgi numit mapungpana pangthokli. Matang asida hojiki oina di news update loisinjere makhatabo pawhidamak nimidang wairang pung 5 gi English Prime Time News mintabisi. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai. Hariba center asida mental health disorder amadi drug addiction gi treatment tawjari. Adom-adom gi ichainaw singsu mathau tarabadi lingsinbirau adom gi damakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlikai. Welcome you all to UNACO Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Class 10-12 loidaba mahiroi singna Manipur da leina kari tamlaga afaba thabak fangba yabagi habisi achoba wahang amani certified healthcare professional ama oiba yabagi khudung chaba leire SN Institute of Paramedical Sciences and Skill Development da BSc amadi diploma gi course enroll tobiu Manipur University amadi Paramedical Council of India da affiliated tawraba institute amani matik chaba student da job placement gi khudung chaba amadi industry connections pizari BSc in Medical Laboratory Technology, BSc in Radio Imaging Technology, Diploma in Medical Laboratory Technology, Diploma in Radio Imaging Technology, Diploma in Ophthalmic Technology, Diploma in Physiotherapy. Akupa marol gidamak ngasima call to birau, Lingshin birau Equigi Institute, Nongmaybung Purana Raspberry Imphal da.